MP Bimol na mahak na haiba na summi haiba wangang yaningdi. Census of India, Assam, Manipur, Tripura 1951 MP Bimol na khangaudrabra Santa. MP Bimol na NRC ki matang na mahak na haiba na summi na khoi na haiba lali haiba du karamba angle da haibano. Public to MP Bimol na ozana angang da laidik tak padaw na ngang lagya kadra. Census of India, Assam, Manipur, Tripura 1951 gi Administrative Report Oza Bimol na khangaudrabra haina Taragamari CSO Kanglipa ki convener nahakpam Santana ngasi IPSA gi office ta pangthokiba pawgi mipm amada phonglokri. Magna makata na hai kibada Manipur NRC pangthokpagi matangda RTI gi kuthangda hangkibu wangsing aduda State Public Information Officer ki kuthangda Home Department Government of Manipur na pirakiba pakhum singadu NRC pangthokidi habenati madugi document makhoida maintain ta hogdre habani Porampata laiba Director of Census Operation na pirakiba pakhum adubu makhoida NRC ki matangda kanana prayer tawkhibano habadu record maintain ta hogdabana khangdre habani MP Bimol na Manipur gi wangmada RTI gi kuthangda NRC gi matangna hangkiba matalaiti. Census of India, Assam, Manipur, Tripura 1951 gi Administrative Report asida Census amasum NRC puna pangthok minaki. NRC pangthokpur sel kya yamna kaithoki habigi sabsaba report yauri. Hairiba Administrative Report adu MP Bimol na skip tawraga karamna Manipur NRC pangthokidi hairibano. Parliament ta phamliba lawmaker ama oina Manipur NRC pangthokibagi data pidriba karigino haina silence tawba yadabra Parliament silence tawkham thoktabra karigidamakti MP Bimol na miyambu lana ramjingnaba hotnariba karigino Manipur NRC pangthokibagi sel kya yamna kaithokibano habisi record ta leiba ngaktani MP Bimol na English ngamaga samapan ga kunthraga manga ki matamda ek amasu pali English nga mga samapang ni fugo taret ki August taraga mga India British Paramount Shigi matamasi loire English nga mga samapang ni fugo taret ki July taraga ni panathokiba Federation of Indian Act aduna English nga mga samapang nga kontraga mga Act adu supports tawkrabani English nga mga samapang ni fugo taret gi na English nga mga samapang ni fugo mapan phawgi matamasi Manipur si maning makhatamba lebam oina lerakibani Manipur ning tamna leiringai matamasida masai goiba constitution semduna mikhal pangthok tuna mirep yankhai go humdoi board ka duna matamadugi lenga adu paikibani madu MP Oza Bimol na hairiba matik asi kawkhiba mali MP Bimol na wangang mamatamna college MU gi professor sing historian amadi intellectual kaya si ignore tawraga mahakna haibaduna summi haiba bias oiba manba mawong ngangba wangang yaningdi English nga mga samapan gi yankhai ga mathoida cut off base year oiraga NRC pangthokpa haibisida Meitei amasung Bengal singgoina su khara sokpa yai dubu tunggi mirol gi yenglaga aikhoi kari tawgani haibaduni English nga mga samapan gi yankhai ga mathoigi mamangda sanglakhraba singa adu kanana su makhoibu mitopni haidi tawbu recognize oiraba loop kunthraga taruk asigi oina su English nga mga samapan ga yankhai ga mathoigi mamangda lairambra amasu matungda lakhibra haibadu check tawbu sangi AMPR ga census amasum NRC ga mari amata lainadi hanasu makhatana phongtokhi Assam, Bengal amasum Puduchiri da thambal sakri Kerala da Congress Tamil Nadu da sungshinaba lengak lairagani Assam da Congress lusingba Gaurav Gogoi Tamil Nadu gi CM Stalin maithiauri State mari amasum Union Territory amada pangthokiba mikhal gi phalda Assam, Bengal amasum Puduchiri da BJP gi lengak lairagani Kerala da left front na lusingba lengak tukhibaga loinana Congress na lusingba UDF ki lengak lairagani adum oinamak Tamil Nadu da film star Tilapati Bijoy na lusingba Tamilaga Bectri Kazagam TBH ki na masing khwaidigi masing yamna phangba party oiduna lenga ama semlaba yabi oithokpa leiri handaki state marigi mikhalasida Tamil Nadu gi Minister MK Stalin mahakna mirep oikhiba Kolatru Assembly Constitution da maithiri AIADMK gi mirep na mangonde gi vote lising trek songa ga nifuga mari hena phangri mahak ta sunatana Assam da Minister oiraba yai haina panaramba tam ahumlak MP oirakraba Congress lusingba Gaurav Gogoi Jorhat Assembly constituency da BJP gi mihut maithi aure
BJP की मेरेपना गौरव गोगोई की बोट लिसिंग कुन को हुमदोई की सामगा मार्फुगा निथोई हेना पंखी वेस्ट बेंगल दा कांग्रेस लुसिंगबा आदि रंजन चौधरी सु BJP की मुखुत साथीना माइथी हौरे Trinamool Congress की मसिन थौरब मिनिस्टर कयामरुम सु हंदकी मिखल असिदा साथीना माइथी बनखरे मिखल की फल सिंह सबसाना फंगबमक्ति लेत्री इलेक्शन कमीशन ऑफ इंडिया ना माई पाक लेहना लौथोकपगी मसिंग सु यामना वाली अदुमपो वेस्ट बेंगल द BJP ने यामद्रबद सिट चामगा मौद्रागी मथक्ता फंगलगनी हाइना पानरी अदुगा लेंगाक पाइरिबा Trinamool Congress न सिट चाम यौना फंगदबगी फिबमदा लेख्रे ओइरक्लिबा फिबम असिदा Trinamool Congress की लुसिंगबी ममता बनर्जी थमोइ सोकपगा लोइना काउंटिंग सेंटर बोट हुरानख्रे हाइना माराल सिबु वापम पाउमिशन फोंदोख्रे आसाम की ओइना अपुनबा चामगा कुनगा तरुक मिखल पांगथोखिबदा BJP ने सिट चाम फंगदुना कांग्रेस बु अमुकसु साथीबा मोन माइथीबा पिख्रे हाउजिक फावबगी ट्रेंडा कांग्रेस ति सिट कुनगा निथुदा मांगजल धारी स्टेट असिदा BJP की अहुम सुपर लेंगाक सोइदना लेरगनी अपन में सिट चामगा निफु लेबा केरला की ओइना CPM न लुसिंगबा ताम अनि सुरबा लेंगा ओपोजिशन ओइना लेरखिबा कांग्रेस न लुसिंगबा UDF ना माइथीबा पिख्रे मिखल असिदा INC न सिट हुमफुगा मरी फंकी अदुगा CPM न सुकनतगी सिट कुनगा तरुकक फंकी हंदकी मिखल असिदा कांग्रेस का सुंगसिनबा UDF न सिट चामा फंग ngमखिबना कांग्रेस का सुंगसिनबा लेंगा अमा लेरगनी तमिलनाडु की अपन में सिट चानीगा कुंथ्रागा मरी की मनुंगदा ख्वाइदिगी नौना थोलकपा फिल्म स्टार तिलपति बिजोयना लुसिंगबा TBH के न सिट चामगा मंगा फंगदुना सिंगल लार्जेस्ट तारे लेंगा अमा सेम याबगी मसिंग फंगद्रगसु AIADM के न मपानदगी सौगलबा याबगी फिल्मदा लेरि पुदुचेरी की ओइना BJP की लेंगा मखा समथरगनी हाइना पानरे Security na pairagasu sina kaithil mai kaida nomai kapna ba lepthri ringwei haurei kapfung na kuki militants nu nomai kapsilakpada NBG manga sokri Central Security Forces na coming operations sa takraba matung numi khrani gi manungda khulai matik sa na paiba kuki militants na ngasi ayuk ringwei haurei kapfung na Naga village guard sing attack sa tarakre report amagi matungina suspension of operations who agreement quick ping na duna lairiba koki militants na satrakhiba attack ta Naga village volunteer mga asopanaki tangkul Nagalong gi working committee na thaudu odu akan mamong na condemn tawkiba galoina nong manini gi mamangda Central Security Force na coming operations sa takhi haiba thawang adu singnaningai oi hairi handaki asina ahan ba thaudu na ti haina palladuna sirol sina hai Naga sing namna khundaba mafam da coming operations sa takraba matungda koki khulai paibisin attack sa tarakibigi thaudo mamangda sukyarak lekhri April kungani panda Lungtar Hills amadi Sina Kaithilda Security Forces na coming operations sa takraba matungda numit adugi numidang weramda koki militants ng attack sa tarakib April kuntra digi May ani fabu Security Forces na Ringwei Songphel amasum Mulam Village da Operation sa takraba matungna koki militants na National Highway 202 gi Yaulen Village manakta misa miyam na apaba makal gi nongway sizin na dun attack sa taraki ngasi fawo Central Security Forces na nagasang gi maphamda atam na operation sa taraga koki militants gi matik saba thorang amata lokhat pigi khudam amata phangmangamdri amaromda khanoi thot khon gi Media and Information Cell na thadorak pa sirol aman hai ngasi ayo angan mada terrorist na Ringwei Village attack sa takraba matungda koki CSO Working Committee urkul na NSN GPRN da maral thangsulak pagaloina na coming operation sa thanaba demand torok palaki India government na ngarang New Delhi da koki militant group singa wari sanabada ngairingai da koki narco terrorist na National Highway 202 thingjalaki ayuki pung taraga mathui makhai tabada koki militant singna Chepu Yauren Village tagi nongmai ron kaya marum kapsilaktuna Imphal urkhul lambi amasum New Haven amadi TM kasomda leiriba miyamna Khudong sada kaya marum mayunanki koki gi mihut singna New Delhi da wari sanaringa gi serakta makhoi gi khulai paiba fighters singna misa miyam da numai kapsinduna ka hen thawang sathaki khoyak pina khraba suasi peace agreement oina lopham tokti narco terrorist sing kan khatuna thamna bigi matang da sentan lokholakpa aron mathorani misa miyam na koki militant sing attack sa tharaklaba matungda koki gi CSO singna victim oina uhana ba thorang lokholakli bisi yaningdi koki refugees sing Manipur gi yellow minati hairi
Irang loisenba ngamgadaba anauba lenga ama semlasi Sotin Kumar hauzik nauna paliba yumnam khemsan gi lenga sin Irang asi lusenba ngamdrabadi nauna mikal pangthoktun Irang asi lusenba ngamgadaba anauba lenga ama semlasi haina CPI Manipur State ki former secretary L Sotin Kumar na phongdokri waphamasi ngasi CPI Imphal West District ki Assembly constituency tarana tera Khamnam Lerak Bazada Laiba Laikai Sanglena Manipur Irang Loisilu Safe Manipur Safe Humanity Amadi Mitop Khandok Laga Census Pangto O Haina Satakiba Wakat Mipamga Mari Lendana Magna Fongto Kibani Magna Makata na Hai Free Moment Yahandava Me Ohumda Sahi Pakraba Irang Sit Lusin Bangamdaba Madi Miyam Gi Awapa Kuhan Bangamdaba Wai Kemsana Lusin BJP Gi Anopulengasi Nauna Mikal Pangtok na Batabak Paikalo ngasi miyam puna mangna khangnari haukiba kumjaing lisingani ga kungo humdoi digi thokiba irang asina maram oiraga yum lising ni palom amang ada thokri miyoi sani gi matakta asi ana nangkri law and order ngak pangamdaba hausik lairiba lenga si makhata na paibiraga noiki puspa mihata sena basing serak pigadabani ngara numidang pung tararom taba matamda Tori Bari the Housingna, Sarah Hazare the Levi, Srimati Puspa Devi say Humfugo Humdoi Mapureva, Nakul Paudel Sakang the Bamio Krana, Tamtina Hatok Lava, Matung Yungi Leva, Sana Lopamasum Ate Mamaliam Lapa Polamkia, Luto Kibigi Tawangadu, Manipur Gorkha Welfare Union Akan Mamon condemned the Wihadi. Yunasin Tadorak Pasiro Lamana Harivana, like Hidraba victimasi Mahaki, Wakal Laitadraba, Manaunupa Magaloina Leminavani, Taudosi Matang Langaki Maikadi high level special investigation team Semduna, Ticket Kadavani, Loinana, Mara Labor Muising Adu Atu Badat Masakang Dog to Napagadavani, Loinana, Crime Asida Scenery Muising Adu Kudam Sangdam Labor Yaba. Mawong akan maserak pigadabani sahi yamlava matomta leizaba ahal sing amasum citizen sing khudong thiba thoktana ba security measures sing kankat hangadabani hari Assam amadi West Bengal gi election gi policy yenglaga khumja inglising ani ga kunga taret Manipur pangthokadori bi state assembly mikhalda sauna mamita gani state minister Handak Pangto Kiba West Bengal, Assam, Tamil Nadu, Kerala, Amadi, Puduchiri, State Assembly Mikalgi, Board Masing, TV Gitaba, Tankai Henzela Kibagaloina, Yumtang Nariba, Assam, Amadi, Trinamol Congress na, Lisang Sinat Lengak Pai, Dun Lakiba West Bengal da, BJP na Sauna Mai Pak Galoina, Lengak Siem Laviana Lerapada, Se Minister Y. Kemsana Madi BJP Manipur Pradesh Kulusing Basing Yauna, BJP Gitaumi Sing and Nungaiba Ponto Crip. Ngasinung tilpung ohum tapa matam Chief Minister Y. Kemsana BJP office thambal sanglen da lakiba galoinana nungaiba phongtokhi du BJP Manipur Pradesh ki President A. Sadamadi atai official sing saruk yakhi mapam madu permission hangki buhangi pakum pira du Chief Minister Y. Kemsana haiki Assam amadi West Bengal da BJP na sauna mai paglak pasi miyam na BJP da thajaba thamli haibu du takmani Bharat asi democracy satpa laibangni miyam na apamba mihut Kanjabani, Assam amadi West Bengal ki election ki policy yenglaga kumja English ngani ga kunga treta Manipur pangthoka da riba state assembly ki mikhalsu sound mamita gani loinana BJP na mai pak ne ki atapo wahang singi pakom pira du Chief Minister Y. Kemsana haiki bada NRC ki matang da state lengana committee ama CM na pakhona ragani assembly da ware lorom labasu thabakti onthok pa horamdri ha yauna wafam kyas phongdokhi NSCN is then Frankie Kedar sing no mai kap sing na landarak li haina cookies is ona maral sirakli Camrensky Tangau Poketa NSN is then Frankie Kedar sing na ngasi pung ohumrom tarakpa duwai de eteksa tarakri haina cookies CSO working committee urkulna maral sirakli thaudo dugi matana committee sin minister Manipur police ki DGP amasum urkul district ki ASP ki puning singsiladuna thadorak pasirol man hai etega du Mount Khamgi Olive Foy Bolend Labor Cookie Village volunteers na Kudanki. Taudo the volunteer ama aruba film aso opanaki. House directly by people masi yanglaga Dongau Renguigi area that lady Bukulai Pivasing Pana Bigitama coming operations at Tagadavani Loinana. Cookie Kulsingi Lopam Nursing but Amuhana Sanglatanava Akan by Excel Kadavan Haina, Zero Lasina Makatana Suppondorakli. AMPP Mol Namiyam the Lan Uhanba Madilamzing Biaba Wapam Sing Fongdorakhi Basil Labor Tibani Haina MMTU Makadi Fongdorakli
Manipuri Mitop Miancha Kandokpamas NRC Pangtokpigi Matana Manipuri Inner MP Bimol Akuizam Miam Bulan Uhan Biaba Madi Lamzing Biaba Wapam Sing Fongto Rakibas Yam the Lebuk Tibani Lamdamasi the Mitop Kanabo Oigata Kiamati India the Satnariba Rule of Law Gimatu in a Mitop Kandok Nava Pekalak Liba Tabaka Lana Lamzing Biaba Wapam Sing Kanagoma politician Amadi political parties in the Fongtok Roidabani Haina MMT Unit Hadorakpa Chirol Amanahidi Siol asina makhatana hairibana Manipur NRC pangthokiribra haiba wapam asigi pakhumdi Indiana maning tamlaba matungda Census Act 1948 ki makhada India pumbigi oina 1951 census pangthokki masida individual citizens amagi laifam yawba information taraga marigi manungda taraga mathoi record tawduna isinki Matamadura pangthokiba census asima NRC ni masigi record singasi makhal ani thokna isinduna thami lairiba record singasi NRC gi record ni haujiki honglakliba information technology gi matung inadi census tawba matamda mobile app ki kuthangda individual amagi information taraga mari isi record tawri India na kanabu citizen ohengadagi haibasidi Indian Citizen Act 1955 ki matung ina lepkadabani Assam the NRC pangthokpa si Assam Accord ki matung ina 1971 base year oiraga oibaga loinina 1951 Assam NRC asi update tawkibani NRC tawkiba Assam simak mamangda tonganba NRC ama tawkiba laiti NRC asi pangthoknabagidama Indian Citizen Act 1955 asi Amendment 2003 da tawbaga loinina masigi sub rule clause 3 rule 4A gi makhada NRC pangthokibani NRC asina Indian citizen amadi foreigner haina miyoi kanglup ani khaitoki kanabo mito foreigner oigadagi haibasidi makhata na Foreigner Act 1946 Amendment 1948 amasum 2005 ki matungina foreigner tribunal na lepkhibani haina su paw sida makhata na phongdorakli Tentang na sumna miyam na thamjage duga hausi koi na di miyam pao matang asa lusinjarage amasum makhata ba anau ba update miyam puna ngamina sena channel sigi maikeri gi mang phamda makhata na thamjari